ꯑꯩꯈꯣꯏꯗ ꯆꯤꯡꯊꯛꯁꯤꯗꯒꯤ ꯌꯦꯡꯕꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯦ ꯐꯖꯗ꯭ꯔꯥ? ꯏꯊꯣꯛꯄꯤꯔꯝꯂꯦ ꯑꯩꯍꯥꯛꯄꯨ ꯑꯆꯤꯛꯄꯁꯤꯗ ꯏꯊꯣꯛꯄꯤꯔꯝꯂꯦ ꯑꯩꯍꯥꯛꯄꯨ ꯑꯆꯤꯛꯄꯁꯤꯗ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯝꯕ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯝꯕ ꯑꯔꯦꯝꯕ ꯑꯣꯏꯔꯦ 우키니 칸나 닝자바 우키다레 인토비람레 아이하부 아직버시다 야닝데 할아버지 꼭 돕고 나래 짱고 있는다 카드잖아 करीगी वारों की बनो आई हाकू मेरा गिथाबल ई पोम लगता करीगी वारों की बनो आई हाकू मेरा गिथाबल ई पोम लगता लांब पंद्रबा वाकर सीना नंगी मरमनी खलीबा लांब पंद्रबा वाकर सीना नंगी मरमनी खलीबा इंतो बिरमले अयापू अचिक बसीदा 시 태님 짱크지 힘든 마게 되면은 하얘 무네세 ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ ꯋꯥꯔꯧ ꯆꯥꯎꯕ ꯅꯪꯕꯨ ꯊꯦꯝꯅꯕ ꯑꯩꯒꯤ ꯊꯃꯣꯏ ꯐꯥꯎ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯋꯥꯔꯧꯔꯝꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯄꯤꯔꯝꯂꯣꯏꯀꯣ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯋꯥꯔꯧꯔꯝꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯄꯤꯔꯝꯂꯣꯏꯀꯣ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯍꯦꯟꯒꯅꯤ ꯈꯟꯅ ꯅꯨꯡꯁꯤ ꯃꯒꯨꯟ ꯂꯥꯟꯊꯣꯛꯈꯤꯕꯅꯤ ꯅꯐꯝꯗ ꯍꯦꯟꯒꯅꯤ ꯈꯟꯅ ꯅꯨꯡꯁꯤ ꯃꯒꯨꯟ ꯂꯥꯟꯊꯣꯛꯈꯤꯕꯅꯤ ꯅꯐꯝꯗ 인토비람레 ꯑꯩꯍꯥꯛꯄꯨ ꯑꯆꯤꯛꯄꯁꯤꯗ 인토비람레 ꯑꯩꯍꯥꯛꯄꯨ ꯑꯆꯤꯛꯄꯁꯤꯗ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯝꯕ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯝꯕ ꯑꯔꯦꯝꯕ ꯑꯣꯏꯔꯦ 우키니 칸나 닝자바 우키다레 인토비람레 아이하푸 아직버시다
ꯏꯟꯊꯣꯛꯄꯤꯔꯝꯂꯦ ꯑꯩꯍꯥꯛꯄꯨ ꯑꯆꯤꯛꯄꯁꯤꯗ ꯏꯟꯊꯣꯛꯄꯤꯔꯝꯂꯦ ꯑꯩꯍꯥꯛꯄꯨ ꯑꯆꯤꯛꯄꯁꯤꯗ